Imphal East District Nilakuthi non local amana salairamba plastic bag Godown amadagi lupa lakh kuntrarom gi oigadaba lengang athing mutham kraba single use plastic sing Manipur Pollution Control Board District Administration Imphal East amadi hangang police ki apunba official team amana fagat krai Godown ase Bihar gi Muzaffarpur dagi Narayan Kumar ko mioi amana chalai bani hari official team asina akakna pau fang madagi ngase ayuk angan madagi hauduna mafam adu changsin bada Godown mapu oiba Narayan leiram dagi ma ki loinabi Ranjana Saurafta Godown adu hangna na haibada so laite haiduna hangu yadabdi nupi police ki team kauduna Godown gi so thugaiduna Sangki Godown manung da room ani da bora listing amrom da tongan makal gi single use plastic sing paiduna leramba thengna budi plastic sing adu yauna Godown mapu gi loinabi Ranjana Sauraf su fagat ki ngasi driver to mari lena MPCB gi member secretary Waikom Roshan na fongdrok ki pada lengang athing mutham khro plastic polam sing asi makhata na sujina ba di yonba lepna na makara khana hai kre lengang na thamni ba athing ba sig mayak thabak tauba mioi kya su fagat kre lengang na changchilakpa khongthang asigi makhata rak hoina Godown asigi yamlo plastic sing asi fagat khibane miyam na su lengang athing mutham la plastic polam sing asigi mahut sinba yaba posak wena sijinabiu department ki maikai dagi asungba drivers makhata na sathaki gan hana fongdoraki dokon haje godobudi ko sum aine yada plastic carry bag se sum yon biru ne kasum hanjan yon base masi ongtang tokpiro ko haidi bara sakana ju thingraba pona mani masi yaring di masi ongtang tokpiro ojikti alternative mayam jo thole ko Fina sabo natraga su biodegradable plastic carry bags and aine yaba plastic carry bags mayam ju thole masi dum sine biro mamusi ken kenadre aduna mayam da public ta ine appeal to jening badi sumba carry bags aine yada je thingaga akoine aine yaba alternatives mayam le se masi sine biro haina amar ka na mayam da appeal to jeni